Matamgi Manipuri Wari channel asibu tabiriba khoi pumnamakpu taramnok jeri ngasisum hausago Mangao Thibi kontrani phalso batangkak amok buduna lakjeri mayam punna taminarasi Jinglei sanado mangakta siriba college ke ID card to setlok thoklaga yalima bag to da habjele aduga bag to daki lupa jama chapi malau thoraklaga makotuna paisinduna thamle Arapalam na tabani na yawban hali. Gari do pag hek daw baga jinglei samagi bag to gari manung da dum thamlam naga hobi kum thai. Napi macha do ki phingma mataw do ubada napa do na hairakli. Kaino kanana tanarake adu kam phingin do ba. Asi haina haina maso gari dagi kum tharakli. Pakhom adum pirakli napi macha do so. Ticket kauge Wado tabada nupado taha Hey, amta ngai ko ai ka ke ko Asi hai do na napi machado ke manak to da jangsilakli Yare ba ai dum ka ke lupa kun khakpo Wahai do hairam laga chat kre ticket counter lai ba dom do da Mangao thiman kre napi machasi Napa maso chat to na napi machado bo tanaro bati awu ba kanana seran turan khan ki basu yai khan tabli oina inarakli mai thongda nokmi su tawri mahangna ticket counter yorukpadadi nabi machado na ticket kakpaloi duna thorakli lao changa senu ba nokmi hairakli asidi ba lao changa se harau puna changminarakli yengbadadi ani do kapalba male jinglei mana sene ba phijol to so college uniform mandre jingsang so chahi kharayam jaramba so yengbadadi chahi kun mari kun mangagi leng adum mali pakjay anisi chapminabada leiram lebi mi mayam duna so anisina janglak padoda phalap ni narakliba asomna makhoi masen hainari bani anisi chanadra yengbasu yam phaje nupi nupa anisi yam pakjay masak sing su teng lawi asi couple city kophazama Mayam na ngangnari ba khonari ba do ani do taramdi khanglamdi jumjing hotel do tamna changnaknaga makhoi na janing masing do order tawri kaino janing masing do hairo dana aina khan makai do kaka sondom yar ba kaka haina korak ba do da nupa do mamit suklakli jinglei sa khangling ning sing la I ngarang ta nupa sina migi mamanda kaka korak kanu na hai ki ba do nok sinuk ning le Napadagi masak to ubada. Jingsang soy sok na pakom di dumang pirakli. Nang najama daw adam jar daw ni. Jinglay mana janing masing do haide. Alu job pakawra bora ni mising ju jahaw kir. Plate ani ni bibiro. Singju sikag amtang bibiro. Adoga thakna bade ready oina ising botalanga. Waiter do na. Hoyani ya ngai biro. Hoy, nabi machado da mukhon silak duna makhan tarakli. Aduni yara do sana. Ihani, lahado di phamurasi. Ani do puna junglak duna table number 14 da family. Hek fam thabaga junglain hairakli. Jamai bodi momosu janing. Ado moi sidi janing de chikan natam nina. Jingsang suwa dong dorakli. Aina kakakong na hairaga. Wahang doraklaba so mapukning dadi nabi majasina janing lima do soy da nabijaga ni haini kalibani. Os, ay do kaway ni. Kaw ni nang. Handag di po kumpirak jay mayawin na hingalakli. Nakan amarom da so kanan kumar amadi hemabati hek hankibaga ikan kanada na Helena sungan na halakli. Ngahan kay halak pa jang dagi asin karangan halak pa ni. Sabana magiloy na bida. Mama, lohong batok pagi matang say na dyan na bida gyanda na wari saw ko. Hoy moy ba? Jojo, kay no ijagi dyan na bakarehan na siyam naga bibiyur waram lani. Pino so chaksang na jang nagtuna majano pigi coffee semli. Hek loy baga majagi ka na jang nagli. Mana jang nagpada majano pido pamong dahip na layrami. Bema, nang buyang warabra ne. Laplam bataki tap na hawgalak do na kumlakli Helena so.
ꯋꯥꯗꯦꯗ ꯏꯃꯥ ꯍꯛꯆꯥꯡ ꯈꯖꯤꯛ ꯁꯣꯛꯇꯕꯁꯤꯗ ꯁꯨꯝ ꯍꯤꯞꯂꯝꯕꯅꯤ ꯁꯦꯁꯦ ꯏꯃꯥꯅ ꯀꯣꯐꯤ ꯁꯦꯝꯂꯛꯄꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯀꯣꯐꯤ ꯀꯞꯇꯨ ꯄꯤꯁꯤꯜꯂꯤ ꯍꯦꯂꯦꯅꯥꯁꯨ ꯀꯣꯐꯤ ꯀꯞꯇꯨ ꯂꯧꯁꯤꯟꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯥꯏꯔꯛꯂꯤ ꯁꯤ ꯑꯣꯏꯗꯤ ꯍꯛꯆꯥꯡꯁꯦ ꯈꯪꯇꯦꯛ ꯇꯦꯛꯈꯠꯂꯛꯑꯅꯤ ꯍꯥꯏꯅ ꯀꯣꯐꯤꯗꯨ ꯊꯛꯄ ꯍꯧꯔꯤ ꯕꯤꯅꯣꯁꯨ ꯃꯆꯥꯒꯤ ꯐꯃꯨꯡ ꯃꯆꯤꯗ ꯐꯝꯊꯔꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯅ ꯀꯣꯐꯤ ꯊꯛꯂꯤꯕꯗꯨ ꯌꯦꯡꯖꯩ ꯃꯆꯥꯅꯨꯄꯤꯁꯤꯅ ꯅꯤꯡꯖꯔꯤꯕ ꯄꯥꯝꯖꯔꯤꯕ ꯂꯨꯍꯣꯡꯕꯁꯤ ꯇꯣꯛꯂꯅꯤ ꯍꯣꯡꯂꯔꯣꯏ ꯈꯜꯂꯨꯕꯗ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ ꯃꯆꯥꯁꯤꯒꯤ ꯅꯤꯡꯕ ꯊꯨꯡꯂꯔꯣꯏ ꯈꯜꯂꯨꯕꯗ ꯑꯗꯨꯕꯨ ꯂꯨꯍꯣꯡꯂꯕꯁꯨ ꯃꯆꯥꯅꯨꯄꯤꯁꯤꯅ ꯅꯨꯡꯉꯥꯏꯕ ꯐꯪꯂꯣꯏ ꯈꯟꯕꯅ ꯑꯃꯨꯛ ꯄꯦꯟꯊꯣꯛꯄꯅꯤ ꯃꯃꯥꯁꯤꯅ ꯃꯉꯣꯟꯗ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯕꯗꯨꯗ ꯍꯦꯂꯦꯅꯥꯅ ꯇꯞꯅ ꯍꯪꯂꯛꯂꯤ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯅꯆꯥꯗ ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯕꯤꯅꯣꯁꯨ ꯇꯞꯅ ꯅꯪ ꯕꯕꯥ ꯀꯅꯟ ꯀꯨꯃꯥꯔꯒ ꯃꯃꯥ ꯍꯤꯃꯥꯕꯇꯤꯒꯗꯣ ꯍꯧꯖꯤꯛꯋꯥꯏꯗ ꯂꯥꯛꯂꯝꯕꯗꯒꯤ ꯍꯟꯈꯤꯕꯗ ꯉꯥꯏꯔꯤꯕꯅꯤ ꯃꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯍꯦꯂꯦꯅꯥꯗꯤ ꯕꯥꯞ ꯐꯒꯠꯈ꯭ꯔꯦ ꯍꯔꯥꯎ ꯍꯔꯥꯎꯒ ꯍꯪꯖꯔꯛꯂꯤ ꯑꯩꯕꯨ ꯃꯃꯥ ꯑꯣꯏꯖꯒꯦꯅ ꯍꯥꯏꯕ ꯂꯥꯛꯏꯔꯣ ꯏꯃꯥ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯃꯃꯥꯗꯨ ꯅꯨꯡꯉꯥꯏꯖꯗꯦ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯂꯤ ꯃꯦꯂꯨ ꯄꯤꯔꯥꯡ ꯏꯍꯧꯔꯛꯂꯤ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕꯗꯣ ꯐꯥꯖꯤꯟꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯂꯤ ꯅꯠꯇꯦ ꯂꯨꯍꯣꯡꯕꯁꯤ ꯇꯣꯛꯂꯁꯤꯅ ꯍꯥꯏꯗꯣꯛꯄ ꯂꯥꯛꯑꯝꯕꯅꯤ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯦꯂꯦꯅꯥꯗꯣ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯂꯛꯂꯤ ꯃꯃꯤꯠ ꯏ ꯀꯥꯕ ꯃꯈꯩ ꯁꯥꯎꯅ ꯍꯥꯏꯔꯛꯂꯤ ꯃꯆꯥꯅꯨꯄꯥꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯃꯈꯣꯏ ꯐꯥꯎꯕ ꯌꯥꯎꯅ ꯂꯨꯍꯣꯡꯕꯁꯤ ꯇꯣꯛꯄ ꯄꯥꯝꯂꯕ ꯃꯃꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯏꯃꯥꯒ ꯕꯕꯥꯒꯅꯗꯤ ꯀꯩ ꯍꯥꯏꯈ꯭ꯔꯒꯦ ꯂꯨꯍꯣꯡꯕ ꯇꯣꯛꯄꯒꯤ ꯋꯥꯁꯤꯗ ꯑꯌꯥꯕ ꯄꯤꯈ꯭ꯔꯕ ꯃꯥꯡꯒꯣꯜ ꯀꯥꯟꯅꯗꯨꯅ ꯍꯥꯏꯅ ꯁꯤꯡꯅꯕꯃꯛ ꯅꯠꯇ꯭ꯔꯤꯕꯅꯤꯅ ꯑꯗꯨꯃꯛ ꯑꯌꯥꯕ ꯄꯤꯈ꯭ꯔꯦꯅꯦ ꯂꯨꯍꯣꯡꯕ ꯇꯣꯛꯄꯒꯤ ꯋꯥꯐꯝꯁꯤꯗ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯎꯕ ꯍꯦꯟꯒꯠꯈ꯭ꯔꯦ ꯍꯦꯂꯦꯅꯥꯗꯣ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯖꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯀꯣꯐꯤ ꯀꯞꯇꯣ ꯂꯥꯛꯇꯅ ꯂꯪꯉꯤ ꯃꯥꯒꯤ ꯑꯁꯥꯎꯕꯗꯨ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯀꯞꯇꯨꯗ ꯇꯩꯅꯕꯤꯔꯦ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯕꯤꯅꯣꯁꯨ ꯄꯥꯈꯠꯅ ꯏꯃꯥꯒꯤ ꯕꯦꯝꯃ ꯍꯦꯂꯦꯅꯥꯁꯨ ꯁꯥꯎꯅ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯩꯅ ꯏꯃꯥꯗ ꯀꯩ ꯍꯥꯏꯈꯤꯒꯦ ꯂꯨꯍꯣꯡꯕꯁꯦ ꯇꯣꯛꯄ ꯌꯥꯔꯣꯏꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯏꯃꯥꯒꯤ ꯕꯦꯝꯃ ꯏꯃꯥꯅꯁꯨ ꯏꯆꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯣ ꯈꯪꯗꯕ ꯅꯠꯇꯦꯅꯦꯍꯦ ꯀꯔꯤꯒꯨꯝꯕ ꯇꯥꯅꯒ ꯏꯇꯥꯒꯅꯁꯨ ꯂꯨꯍꯣꯡꯕꯁꯦ ꯍꯥꯏꯗꯣꯛꯂꯝꯗ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯍꯣꯡꯅꯕ ꯁꯤꯜꯂꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯃꯈꯣꯏꯅꯁꯨ ꯃꯆꯥꯒꯤꯗꯃꯛ ꯈꯜꯂꯒ ꯂꯨꯍꯣꯡꯕꯁꯦ ꯇꯣꯛꯂꯁꯦꯅ ꯍꯥꯏꯗꯣꯔꯛꯄꯅꯅꯤ ꯀꯔꯤ ꯃꯆꯥ ꯈꯛꯀꯤ ꯈꯟꯕ ꯌꯥꯕ꯭ꯔꯥ ꯃꯤꯒꯤ ꯃꯆꯥꯒꯤꯗꯤ ꯈꯟꯗꯕ꯭ꯔꯥ ꯊꯩꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯅꯪꯁꯨ ꯈꯪꯂꯤꯕꯗꯨꯅꯤ ꯕꯦꯝꯃ ꯃꯆꯥꯅ ꯄꯥꯝꯖꯕ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤ ꯂꯩꯔꯝꯂꯦꯅ ꯍꯥꯏ ꯃꯗꯨꯗ ꯂꯨꯍꯣꯡꯕꯁꯦ ꯇꯣꯛꯂꯁꯤ ꯃꯆꯥꯅ ꯑꯃꯨꯛ ꯍꯟꯅ ꯊꯃꯣꯏ ꯀꯥꯏꯕꯗꯣ ꯌꯦꯡꯕ ꯉꯝꯂꯣꯏꯅ ꯍꯥꯏꯔꯔꯦ ꯅꯪ ꯕꯕꯥꯒ ꯑꯩꯒꯅꯁꯨ ꯋꯥꯐꯝꯁꯤꯗ ꯑꯌꯥꯕ ꯄꯤꯈꯤꯕꯅꯤ ꯑꯩꯈꯣꯏꯅꯁꯨ ꯊꯣꯏꯕꯅ ꯑꯃꯨꯛ ꯍꯟꯅ ꯊꯃꯣꯏ ꯀꯥꯏꯕꯗꯣ ꯌꯦꯡꯕ ꯄꯥꯝꯗꯦ ꯏꯆꯥꯅꯁꯨ ꯄꯥꯝꯂꯝꯃꯣꯏ ꯍꯥꯏꯕ ꯈꯪꯉꯤ ꯃꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯊꯣꯏꯕꯅ ꯄꯥꯝꯖꯕ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯇꯥꯕꯗ ꯃꯕꯨꯛ ꯐꯠꯇꯕ ꯈꯟꯕ ꯍꯦꯟꯖꯤꯟꯈ꯭ꯔꯦ ꯃꯆꯤꯟꯅ ꯊꯣꯛꯅ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇ꯭ꯔꯕꯁꯨ ꯃꯄꯨꯛꯅꯤꯡꯗ ꯇꯨꯃꯤꯟ ꯁꯣꯜꯂꯦ ꯅꯪꯅ ꯅꯨꯡꯁꯤꯔꯤꯕ ꯅꯨꯄꯤꯗꯣ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯉꯥꯟꯕ ꯁꯣꯝꯗ ꯆꯤꯡꯁꯥꯡꯒ ꯆꯤꯡꯂꯩꯒꯁꯨ ꯆꯥꯅꯕꯁꯤꯡꯗꯣ ꯋꯦꯇꯔꯅ ꯄꯤꯔꯝꯕꯗꯒꯤ ꯆꯥꯕ ꯍꯧꯅꯕ ꯁꯦꯝ ꯁꯥꯔꯛꯂꯤ ꯆꯤꯡꯂꯩꯁꯨ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯇꯤꯀꯦꯠ ꯀꯛꯂꯨꯕꯒꯤ ꯍꯜꯂꯛꯄ ꯄꯩꯁꯥ ꯑꯆꯣꯏꯕꯁꯤꯡꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯂꯤ ꯍꯅꯨꯕ ꯅꯪꯒꯤ ꯋꯥꯂꯦꯠꯇꯣ ꯑꯝꯇ ꯄꯤꯔꯛꯑꯣ ꯆꯤꯡꯁꯥꯡꯗꯨ ꯉꯛꯉꯛꯅ ꯀꯩꯒꯤꯅꯣ ꯑꯁ ꯄꯤꯔꯛꯑꯣ ꯅꯨꯄꯥ ꯃꯥꯁꯨ ꯀꯔꯤꯁꯨ ꯈꯟꯊꯔꯨꯕ ꯇꯧꯗ ꯄꯣꯀꯦꯠꯇꯒꯤ ꯃꯥꯒꯤ ꯋꯥꯂꯦꯠꯇꯨ ꯂꯧꯊꯣꯛꯇꯨꯅ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯄꯤꯔꯛꯂꯤ ꯅꯣꯛꯃꯤ ꯅꯣꯛꯁꯤꯜꯂꯤ ꯆꯤꯡꯂꯩꯁꯨ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯂꯤ ꯉꯁꯥꯏ ꯇꯤꯀꯦꯠ ꯀꯛꯂꯨꯕꯗ ꯍꯜꯂꯛꯄ ꯄꯩꯁꯥꯁꯦ ꯈꯨꯠꯇ ꯁꯨꯝ ꯄꯥꯏꯕꯗꯣ ꯍꯩꯅꯗꯦꯕ ꯋꯥꯂꯦꯠꯁꯤꯗ ꯍꯥꯞꯆꯤꯟꯒꯦ ꯇꯧꯅꯤ ꯑꯩꯗꯤ ꯕꯦꯒꯁꯨ ꯄꯨꯁꯤꯜꯂꯛꯇ꯭ꯔꯦ ꯑꯁꯤ ꯍꯥꯏꯅ ꯋꯥꯂꯦꯠꯇꯨ ꯍꯥꯡꯗꯣꯛꯂꯤ ꯋꯥꯂꯦꯠꯇꯨ ꯍꯦꯛ ꯍꯥꯡꯗꯣꯛꯂꯨꯕꯗ ꯋꯥꯂꯦꯠꯇꯨꯗ ꯍꯥꯞꯂꯝꯂꯤꯕ ꯂꯩꯁꯦꯟꯕꯤꯒꯤ ꯄꯥꯁꯋꯥꯔꯗ ꯐꯣꯇꯣꯗꯨ ꯎꯔꯨꯕꯗ ꯅꯣꯛꯃꯤ ꯇꯧꯔꯝꯕ ꯃꯥꯏꯊꯣꯡꯒꯗꯣ ꯈꯪꯍꯟ ꯍꯟꯖꯤꯟꯈ꯭ꯔꯦ ꯆꯤꯡꯂꯩꯒꯤ ꯈꯪꯍꯣꯡ ꯍꯣꯡꯈꯤꯕ ꯁꯛꯐꯝꯗꯨ ꯎꯕꯗ ꯆꯤꯡꯁꯥꯡꯗꯣ ꯏꯉꯛꯉꯛꯅ ꯍꯥꯏꯔꯛꯂꯤ ꯀꯩꯗꯧꯔꯦ ꯁꯅꯥ ꯃꯥꯏꯊꯣꯡ ꯃꯛꯁꯜꯂꯨꯔꯤꯕꯗꯣ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥ ꯅꯣꯛꯃꯤ ꯈꯨꯝꯂꯛꯂꯤ ꯀꯩꯁꯨꯝ ꯇꯧꯗꯦ ꯑꯁꯤ ꯍꯥꯏꯅ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯄꯩꯁꯥ ꯑꯆꯣꯏꯕꯁꯤꯡꯗꯣ ꯅꯨꯄꯥꯗꯨꯒꯤ ꯋꯥꯂꯦꯠꯇꯨꯗ ꯍꯥꯞꯆꯤꯜꯂꯤ
ꯐꯣꯇꯣꯗꯨ ꯂꯩꯈꯤꯗ꯭ꯔꯕꯤ ꯂꯩꯁꯦꯟꯕꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅꯁꯨ ꯋꯥꯈꯜꯗ ꯈꯜꯂꯛꯂꯤ꯫ ꯅꯣꯛꯈꯤ-ꯅꯣꯛꯈꯤꯁꯨ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯂꯤ, ꯂꯨꯄꯥ 80ꯅꯤ, ꯑꯗꯨꯝ ꯑꯣꯏꯖꯔꯣ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯀꯔꯤꯁꯨ ꯇꯧꯗꯕ ꯑꯃꯒꯨꯝ ꯃꯥꯏꯊꯣꯟꯗ ꯃꯃꯣꯟ ꯅꯣꯛꯂꯛꯑꯕꯁꯨ ꯈꯪꯍꯣꯡ ꯍꯣꯡꯈꯤꯕ ꯁꯛꯐꯝꯗꯨꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯍꯧꯔꯤꯕꯅꯤ ꯅꯨꯄꯥ ꯑꯃꯅꯁꯨ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯃꯗꯨꯒꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯃꯔꯝꯗꯨ ꯋꯥꯈꯜꯗꯨꯅ ꯂꯥꯝꯕ ꯐꯪꯗ꯭ꯔꯤ꯫ ꯅꯣꯛꯃꯤ ꯃꯥꯁꯨ ꯆꯨꯡꯂꯩꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯣꯏꯖꯔꯒꯦ꯫ ꯑꯗꯣ ꯍꯌꯦꯡꯋꯥꯏ ꯁꯤꯡꯉꯛꯑꯣ ꯀꯥꯏꯗꯤ ꯍꯥꯏꯔꯛꯀꯅꯨꯀꯣ꯫ ꯍꯥꯏꯅꯤꯅꯦ ꯑꯩꯗꯤ, ꯑꯗꯨꯁꯨ ꯁꯦꯟꯗꯣꯏꯒ ꯀꯣꯟꯅꯅ꯫ ꯂꯨꯄꯥ 10ꯗ 100 ꯀꯥꯕꯤꯗ꯫ ꯑꯁꯤ ꯍꯥꯏꯅ ꯆꯤꯡꯁꯪꯗ ꯋꯥꯂꯦꯠꯇꯨ ꯄꯤꯔꯛꯂꯤ꯫ ꯆꯤꯡꯁꯪꯁꯨ ꯂꯧꯁꯤꯜꯂꯤ, ꯅꯣꯛꯅꯁꯨ ꯍꯥꯏꯔꯛꯂꯤ, ꯀꯔꯤꯕ, ꯂꯨꯄꯥ 10ꯗ 100 ꯀꯥꯕꯤꯕ? ꯍꯣꯏ, ꯌꯥꯝ ꯁꯤꯡꯉꯤꯀꯣ ꯑꯉꯥꯡꯅ꯫ ꯄꯤꯔꯛꯇꯕꯒ ꯌꯥꯔꯣꯏꯀꯣ? ꯄꯤꯅꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨꯗ ꯆꯨꯡꯂꯩꯗꯨ ꯅꯣꯛꯂꯤ꯫ ꯆꯤꯡꯁꯪꯁꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯗꯨꯅ, ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯕꯗꯨ ꯆꯥꯕ ꯍꯧꯔꯣꯗꯅ꯫ ꯍꯣꯏ꯫ ꯆꯥꯅꯕꯁꯤꯡꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯥꯃꯤꯟꯅꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯕꯤꯜ ꯄꯤꯔꯝꯒꯦ ꯍꯥꯏꯅ ꯆꯤꯡꯁꯪꯁꯨ ꯃꯥꯒꯤ ꯋꯥꯂꯦꯠꯇꯨ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯂꯩꯁꯤꯍꯟꯕꯤꯒꯤ ꯄꯥꯁꯄꯣꯔꯠ ꯐꯣꯇꯣꯗꯨ ꯎꯕꯗ ꯉꯁꯥꯏ ꯆꯤꯡꯂꯩ ꯁꯅꯥꯅ ꯁꯛꯐꯝ ꯈꯪꯍꯣꯡ ꯍꯣꯡꯈꯤꯕꯒꯤ ꯃꯔꯝꯗꯨ ꯁꯤꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯆꯤꯡꯅꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯋꯥꯐꯝꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇ꯭ꯔꯤ꯫ ꯃꯇꯥꯡ ꯆꯥꯗ꯭ꯔꯤ ꯍꯥꯏꯅꯁꯨ ꯈꯜꯂꯤ꯫ ꯍꯌꯦꯡ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯔꯕ ꯇꯨꯡ ꯂꯩꯁꯤꯍꯟꯕꯤꯒꯤ ꯋꯥꯔꯤꯁꯤ ꯁꯥꯒꯦꯅ ꯈꯜꯂꯤ꯫ ꯕꯤꯜꯗꯨ ꯄꯤꯊꯣꯛꯂꯕ ꯇꯨꯡ ꯃꯐꯝꯗꯨꯗꯩ ꯊꯣꯔꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯂꯝꯕꯤꯗ ꯈꯥꯝꯗꯨꯅ ꯑꯆꯥꯄꯣꯠ ꯈꯔꯁꯨ ꯂꯩꯕꯤꯔꯒ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯄꯤꯔꯤ꯫ ꯒꯥꯔꯤꯗꯨ ꯒꯦꯠ ꯐꯥꯎꯕ ꯊꯧꯖꯤꯟꯗꯦ꯫ ꯆꯤꯡꯂꯩꯅ ꯒꯦꯠꯇ ꯈꯥꯝꯒꯅꯨ ꯍꯥꯏꯕꯗꯒꯤ ꯒꯦꯠ ꯌꯧꯒꯗꯕ ꯈꯔ ꯋꯥꯠꯂꯤꯉꯩꯗ ꯈꯥꯝꯂꯤ꯫ ꯆꯤꯡꯁꯪꯅ, ꯑꯗꯨꯗꯤ ꯁꯤꯗꯩ ꯑꯗꯨꯝ ꯆꯪꯈ꯭ꯔꯣꯀꯣ ꯁꯅꯥ꯫ ꯑꯆꯥꯄꯣꯠꯇꯣ ꯅꯃꯥꯟꯅꯕꯤꯒ ꯆꯥꯃꯤꯟꯅꯧꯀꯣ꯫ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨꯗ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯃꯤꯠ ꯄꯩꯔꯞ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯛꯂꯤ꯫ ꯃꯇꯧꯗꯨꯗ ꯆꯤꯡꯁꯪꯗꯣ ꯅꯣꯛꯃꯤꯒ ꯍꯥꯏꯔꯛꯂꯤ, ꯆꯥꯃꯤꯟꯅꯔꯣꯏ ꯍꯥꯏꯔꯣ? ꯍꯟꯗꯛꯇꯤ ꯏꯁꯧ ꯑꯣꯏꯅ ꯂꯥꯡꯂꯛꯂꯤ ꯆꯨꯡꯂꯩꯗꯣ꯫ ꯇꯥꯅꯤꯡꯗꯦ ꯆꯠꯂꯣ꯫ ꯑꯆꯥꯄꯣꯠ ꯄꯤꯕ ꯈꯨꯗꯤꯡꯒꯤ ꯑꯩꯕꯨ ꯌꯥꯝ ꯐꯠꯇꯕꯤ, ꯃꯤ ꯄꯤꯖꯅꯤꯡꯗꯕꯩ ꯃꯑꯣꯡꯗ ꯁꯨꯝ ꯉꯥꯡꯉꯤꯕ꯫ ꯐꯥꯒꯤ ꯇꯧꯕꯅꯤꯗ꯫ ꯄꯩꯁꯤꯜꯂꯝꯂꯒ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯈ꯭ꯔꯦ꯫ ꯅꯣꯛꯃꯤ ꯌꯦꯡꯍꯧꯔꯤ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯇꯧꯗꯣ꯫ ꯆꯤꯡꯂꯩ ꯏꯁꯥꯎ ꯁꯥꯎꯅ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯝꯂꯤ, ꯑꯩ ꯆꯪꯉꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯒꯝ ꯆꯪꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯁꯨꯝ ꯌꯦꯡꯂꯤ ꯆꯤꯡꯂꯩꯅ ꯆꯠꯈꯤꯕꯗꯣ꯫ ꯃꯤꯠꯌꯦꯡꯒꯤ ꯋꯥꯟꯃ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯔꯕ ꯀꯥꯟ ꯃꯥꯁꯨ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ꯫ ꯆꯤꯡꯂꯩ ꯆꯠꯅ ꯅꯨꯄꯥꯗꯨꯒꯤ ꯋꯥꯂꯦꯠꯇ ꯍꯥꯞꯂꯤꯕ ꯐꯣꯇꯣꯗꯨꯒꯤ ꯃꯔꯝꯗ ꯃꯄꯨꯛꯅꯤꯡꯗ ꯃꯗꯣꯝ ꯇꯨꯃꯤꯟ ꯁꯣꯟꯖꯩ꯫ ꯂꯩꯈꯤꯗ꯭ꯔꯕꯤ ꯆꯦ ꯂꯩꯁꯦꯟꯕꯤ ꯍꯥꯏꯗꯣ ꯑꯁꯤ ꯑꯣꯏꯔꯝꯅꯤ꯫ ꯃꯥꯗꯤ ꯀꯌꯥꯗ ꯃꯔꯥꯏꯕꯛ ꯐꯔꯤꯅꯣ꯫ ꯃꯥꯅ ꯇꯥꯏꯕꯪꯁꯤꯗ ꯂꯩꯇ꯭ꯔꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯥꯁꯤꯅ ꯃꯥꯕꯨ ꯅꯨꯡꯁꯤꯈꯤꯕꯗꯣ ꯃꯌꯦꯡ ꯑꯝꯇ ꯇꯥꯗ꯭ꯔꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯍꯦꯂꯦꯅꯥꯗꯤ ꯂꯨꯍꯣꯡꯕ ꯍꯥꯏꯗꯣꯔꯛꯄꯒꯤ ꯁꯥꯎꯕꯅ ꯃꯅꯥ ꯄꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯃꯃꯥꯡꯗꯗꯤ ꯁꯥꯎꯕ ꯐꯕ ꯁꯥꯈ꯭ꯔꯕꯅꯤ꯫ ꯃꯃꯥꯅ ꯊꯣꯏꯕꯅ ꯄꯥꯝꯖꯕ, ꯅꯨꯡꯁꯤꯖꯕ, ꯈꯣꯏꯗꯥꯖꯕ ꯅꯨꯄꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯔꯛꯄꯗꯨ ꯇꯥꯕꯗ ꯑꯁꯥꯎꯕꯅ ꯅꯨꯄꯤꯗꯨ ꯍꯥꯠꯂꯅꯤ ꯍꯥꯏꯅ ꯃꯄꯨꯛꯅꯤꯡꯗ ꯆꯞ ꯌꯨꯡꯅ ꯈꯟꯈꯤꯕꯅꯤ ꯍꯦꯂꯦꯅꯥꯅ꯫ ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯃꯃꯥꯡꯗꯗꯤ ꯑꯁꯥꯎꯕꯗꯨ ꯐꯥꯊꯔꯒ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯒꯤ ꯃꯇꯧ ꯎꯠꯇꯨꯅ ꯍꯥꯏꯈꯤꯕꯅꯤ, ꯉꯥꯟꯕꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯕ, ꯄꯥꯝꯖꯕ, ꯅꯨꯡꯁꯤꯖꯕ ꯀꯅꯥ ꯑꯃ ꯂꯩꯔꯕꯗꯤ ꯂꯨꯍꯣꯡꯕꯁꯦ ꯇꯣꯛꯄꯗ ꯅꯆꯥꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯔꯣꯏ꯫ ꯅꯨꯡꯁꯤꯕ ꯑꯃꯒꯤꯗꯃꯛ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯕꯨ ꯀꯠꯊꯣꯛꯂꯒꯦ ꯏꯃꯥ ꯍꯥꯏꯅ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯣꯏꯗꯕꯅꯤ, ꯅꯝꯊꯥꯛꯅꯤ, ꯇꯥꯠ ꯍꯩꯕꯤ, ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯥꯠꯅꯤ ꯍꯥꯏꯕ ꯈꯪꯗꯕꯅ ꯃꯃꯥ ꯕꯤꯅꯣꯅꯁꯨ ꯃꯆꯥꯁꯤꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯇꯧ ꯎꯔꯒ ꯃꯊꯃꯣꯏꯗ ꯄꯦꯟꯖꯈꯤꯕꯅꯤ꯫ ꯍꯦꯂꯦꯅꯥꯁꯨ ꯇꯦꯔꯦꯁ ꯃꯊꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯋꯥꯈꯜ ꯀꯌꯥ ꯑꯃꯁꯨ ꯈꯜꯂꯤꯕꯅꯤ꯫ ꯉꯥꯟꯕꯅ ꯅꯨꯡꯁꯤꯔꯤꯕ ꯅꯨꯄꯤꯁꯤ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ? ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯀꯅꯥ ꯂꯩꯒꯦ? ꯑꯩꯈꯣꯏ ꯔꯦꯟꯇ ꯂꯩꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯆꯤꯡꯂꯩ ꯁꯅꯥꯁꯤ ꯑꯣꯏꯒꯗ꯭ꯔꯥ? ꯑꯩꯅ ꯍꯦꯟꯅ ꯈꯟꯖꯤꯟꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯑꯣꯏꯔꯝꯗ꯭ꯔꯗꯨꯅ ꯑꯩꯅ ꯈꯜꯂꯤꯕꯁꯤꯃꯛ ꯆꯨꯝꯂꯝꯂꯒꯅ ꯑꯩꯅ ꯀꯔꯤ ꯇꯧꯕ? ꯍꯟꯗꯛꯇꯤ ꯃꯆꯤꯟ ꯊꯣꯛꯅ ꯁꯣꯜꯂꯛꯂꯝꯃꯤ꯫ ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯩ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯉꯥꯟꯕꯅ ꯅꯨꯡꯁꯤꯔꯤꯕ ꯅꯨꯄꯤꯁꯦ ꯅꯥꯈꯩ ꯁꯦꯡꯅ ꯁꯤꯅꯤ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯇꯕ ꯌꯥꯗꯕꯅꯤ꯫
ꯃꯁꯛ ꯈꯪꯗꯣꯛꯂꯕ ꯃꯇꯨꯡ ꯑꯩꯁꯨ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯔꯗꯧꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯃꯃꯤꯠꯇꯨꯅ ꯃꯈꯥꯗ ꯌꯦꯡꯊꯔꯛꯄꯗ ꯆꯤꯡꯂꯩꯅ ꯃꯈꯨꯠꯇ ꯑꯆꯥꯄꯣꯠ ꯌꯥꯎꯕ ꯈꯥꯎ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯂꯛꯂꯤꯕꯗꯨ ꯎꯕꯗ ꯄꯤꯁꯨꯝꯗ ꯑꯃꯨꯛ ꯁꯨꯛꯂꯛꯂꯤ꯫ ꯃꯆꯤꯟꯗꯁꯨ ꯍꯥꯏꯖꯩ, ꯍꯧꯖꯤꯛ ꯄꯨꯡ 4 ꯇꯥꯔꯕꯅꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯀꯣꯂꯦꯖ ꯍꯜꯂꯛꯄ, ꯑꯗꯨꯁꯨ ꯃꯇꯣꯝꯇ꯫ ꯑꯁꯤ ꯍꯥꯏꯅ ꯈꯣꯟꯖꯦꯜꯗꯨ ꯍꯧꯅ ꯃꯈꯥꯗ ꯆꯠꯂꯤꯕꯤ ꯆꯤꯡꯂꯩ ꯁꯅꯥꯕꯨ ꯇꯥꯅꯕ ꯀꯧꯔꯛꯂꯤ꯫ ꯆꯤꯡꯂꯩ ꯁꯅꯥ! ꯆꯤꯡꯂꯩꯁꯨ ꯃꯈꯣꯏꯒꯤ ꯔꯦꯟꯇ ꯂꯩꯔꯤꯕ ꯃꯊꯛꯇꯨꯗ ꯀꯥꯒꯦ ꯇꯧꯕꯒ ꯃꯥꯒꯤ ꯃꯤꯡ ꯀꯧꯔꯛꯄꯗꯨꯗ ꯀꯧꯔꯛꯂꯤꯕꯗꯨꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯂꯛꯂꯤ꯫ ꯍꯦꯂꯦꯅꯥꯕꯨ ꯍꯦꯛ ꯎꯕꯗ ꯃꯄꯨꯛꯅꯤꯡꯗ ꯁꯣꯜꯂꯛꯂꯤ꯫ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯕꯁꯦ ꯑꯣꯏꯔꯦ꯫ ꯍꯦꯂꯦꯅꯥꯁꯨ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯉꯥꯏꯈꯣ, ꯑꯩꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯈꯤꯁꯦ, ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯔꯝꯃꯨ, ꯑꯩ ꯀꯨꯝꯊꯔꯛꯑꯒꯦ꯫ ꯈꯨꯝꯗꯕ ꯌꯥꯗꯗꯨꯅ ꯈꯨꯝꯂꯛꯂꯤ ꯈꯣꯟꯖꯦꯜ ꯍꯧꯔꯞꯅ꯫ ꯍꯣꯏ ꯆꯦ꯫ ꯍꯦꯂꯦꯅꯥꯁꯨ ꯃꯈꯥꯔꯣꯝꯗ ꯀꯨꯝꯊꯔꯛꯂꯤ꯫ ꯆꯤꯡꯂꯩꯁꯨ ꯃꯊꯟꯇ ꯎꯔꯨꯝ ꯁꯣꯟꯗꯨꯅ ꯍꯦꯂꯦꯅꯥꯕꯨ ꯉꯥꯏꯔꯤ꯫ ꯑꯁꯤꯅ ꯄꯛꯇꯕ ꯋꯥ ꯉꯥꯛꯇꯅꯤ ꯍꯥꯏꯔꯛꯇꯣꯏꯁꯤ꯫ ꯏꯀꯨꯏ ꯀꯨꯏꯅꯗꯦ ꯍꯦꯂꯦꯅꯥꯁꯨ ꯀꯨꯝꯊꯔꯛꯇꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯂꯤ꯫ ꯀꯩꯒꯤꯅꯣ ꯌꯥꯝ ꯊꯦꯡꯉꯤꯅꯦ ꯉꯁꯤꯗꯤ? ꯄꯤꯡꯀꯤꯒ ꯂꯩꯃꯒꯁꯨ ꯎꯗꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯑꯣꯟꯊꯣꯛ ꯑꯣꯟꯖꯤꯟ ꯄꯥꯎꯈꯨꯝ ꯄꯤꯕꯗꯤ ꯍꯩꯈ꯭ꯔꯕꯅꯤ ꯆꯤꯡꯂꯩꯁꯨ꯫ ꯀꯨꯝꯂꯛꯂꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ꯫ ꯃꯣꯏꯗꯤ ꯉꯁꯤꯗꯤ ꯉꯟꯇꯥꯅ ꯍꯟꯈꯤꯕꯅꯦ ꯆꯦ꯫ ꯑꯩꯅ ꯏꯃꯥꯟꯅꯕꯤ ꯈꯔꯒ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯄꯜꯂꯨꯔꯦ, ꯑꯗꯨꯏ ꯍꯜꯂꯛꯄꯗ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯑꯆꯥꯄꯣꯠ ꯌꯥꯎꯕ ꯈꯥꯎꯗꯨꯗꯒꯤ ꯑꯆꯥꯄꯣꯠ ꯄꯦꯀꯦꯠ 2 ꯂꯧꯊꯣꯔꯛꯂꯒ ꯍꯦꯂꯦꯅꯥꯗ ꯄꯤꯔꯛꯂꯤ꯫ ꯆꯦ, ꯑꯆꯥꯄꯣꯠ ꯆꯥꯎ꯫ ꯆꯤꯡꯂꯩ ꯁꯅꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡꯁꯤꯗꯅꯤ ꯍꯦꯂꯦꯅꯥꯅ ꯁꯥꯎꯅꯤꯡꯂꯤꯕꯁꯤ꯫ ꯃꯥꯅ ꯈꯤꯇꯪ ꯉꯥꯡꯂꯨꯕꯒ ꯑꯉꯥꯡꯁꯤꯅ ꯑꯆꯥꯄꯣꯠ ꯆꯥꯎ ꯍꯥꯏꯅ ꯄꯤꯔꯛꯄꯁꯦ ꯃꯥꯕꯨ ꯎꯁꯤꯠꯇꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ꯫ ꯌꯥꯡꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯤ ꯃꯥꯁꯨ꯫ ꯌꯥꯔꯅꯤꯗ, ꯅꯪꯅ ꯄꯩꯁꯥ ꯇꯤꯡꯈꯩ ꯂꯩꯖꯔꯒ ꯑꯩꯉꯣꯟꯗ ꯁꯨꯝ ꯄꯤꯕꯗꯣ ꯇꯧꯅꯨ꯫ ꯉꯁꯤꯒꯤꯗꯤ ꯅꯪ ꯑꯗꯨꯝ ꯆꯥꯖꯔꯣ, ꯆꯦꯗꯤ ꯆꯥꯁꯨ ꯆꯥꯅꯤꯡꯗ꯭ꯔꯤ꯫ ꯆꯤꯡꯂꯩꯁꯨ ꯀꯩꯁꯨ ꯅꯠꯇꯕꯗꯨꯗ ꯃꯥꯅ ꯉꯝꯗ ꯌꯥꯗꯦ ꯈꯜꯂꯛꯂꯤ꯫ ꯑꯆꯥꯄꯣꯠꯇꯨ ꯍꯦꯂꯦꯅꯥꯒꯤ ꯃꯈꯨꯠꯇ ꯅꯝꯗꯨꯅ ꯄꯤꯁꯤꯜꯂꯒ ꯍꯥꯏꯔꯛꯂꯤ꯫ ꯉꯁꯤꯗꯤ ꯑꯩꯅ ꯂꯩꯕ ꯅꯠꯇꯤꯌꯦ ꯆꯦ, ꯃꯤꯅ ꯂꯩꯔꯛꯄꯅꯤ, ꯑꯗꯨꯅ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯦ꯫ ꯍꯥꯏꯗꯤ ꯃꯤꯗꯨꯅ ꯄꯣꯠ ꯁꯦꯝꯒ ꯇꯧꯔꯝꯃꯁꯨ ꯏꯇꯣꯝꯇ ꯆꯩꯊꯦꯡ ꯐꯪꯗ꯭ꯔꯦꯗꯅ꯫ ꯍꯦꯂꯦꯅꯥꯁꯨ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯑꯣꯡꯗꯨꯗ ꯆꯩꯕꯣꯏ ꯉꯥꯡꯕꯣꯏꯒ ꯇꯧꯔꯛꯂꯤ꯫ ꯍꯩꯠ, ꯀꯩ ꯉꯥꯡꯅꯣꯅꯦ ꯃꯁꯤꯕꯣ? ꯄꯣꯠꯁꯦꯝ ꯇꯧꯕꯕꯨ ꯄꯦꯀꯦꯠꯀꯤ ꯑꯆꯥꯄꯣꯠꯇꯣ ꯇꯧꯅꯕ꯭ꯔꯣ? ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯆꯥꯎꯈꯠꯂꯕꯅꯦ ꯆꯦ꯫ ꯍꯦꯂꯦꯅꯥꯁꯨ ꯋꯥꯗꯨ ꯊꯩꯗꯣꯔꯛꯂꯤ꯫ ꯌꯥꯔꯦ, ꯋꯥꯊꯤ ꯇꯧꯔꯅꯨ꯫ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯀ꯭ꯂꯥꯁ ꯍꯦꯛ ꯂꯣꯏꯕꯒ ꯔꯦꯟꯇ ꯍꯜꯂꯛꯀꯗꯧꯅꯤꯀꯣ, ꯀꯣꯏꯗꯅ ꯂꯥꯡꯗꯅ ꯂꯩꯒꯅꯨ꯫ ꯆꯤꯡꯂꯩꯁꯨ ꯑꯁꯦꯡꯕ ꯋꯥꯗ ꯐꯥꯒꯤ ꯑꯣꯏꯅ ꯇꯥꯔꯒ ꯍꯥꯏꯔꯛꯂꯤ꯫ ꯆꯦ, ꯑꯩꯅ ꯂꯩꯔꯤꯁꯦ ꯍꯣꯁꯇꯦꯜ ꯅꯠꯇꯦ, ꯔꯦꯟꯇꯅꯤ꯫ ꯍꯣꯁꯇꯦꯜ ꯐꯥꯎꯕ ꯑꯌꯥꯝꯕꯅ ꯄꯨꯡ 5ꯒꯤ ꯃꯃꯥꯡꯗꯕꯨ ꯍꯟꯖꯤꯜꯂꯛꯑꯗꯤ ꯀꯔꯤꯁꯨ ꯉꯥꯡꯗꯝꯅꯤꯗ, ꯆꯩꯗꯝꯅꯤ꯫ ꯅꯣꯏꯕꯨ ꯐꯥꯅꯤꯡꯕꯩꯅꯦ ꯑꯩꯅ ꯍꯥꯏꯁꯦ꯫ ꯆꯤꯡꯂꯩ ꯁꯅꯥ, ꯌꯥꯝ ꯐꯠꯇꯅꯁꯨ ꯍꯦꯛꯇ ꯎꯒꯅꯨ꯫ ꯃꯐꯝꯁꯦ ꯏꯝꯐꯥꯜꯅꯤ, ꯏꯝꯐꯥꯜ꯫ ꯌꯥꯝ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯉꯥꯎꯁꯤꯟꯅꯕ ꯃꯊꯣꯡ ꯍꯣꯛꯇꯕ ꯅꯨꯄꯥ ꯀꯌꯥ ꯑꯃꯅꯤ ꯂꯩꯔꯤꯁꯦ꯫ ꯆꯤꯡꯂꯩꯁꯨ ꯇꯞꯊꯔꯛꯇꯨꯅ ꯍꯣꯏ ꯆꯦ꯫ ꯃꯆꯤꯟꯗ ꯑꯁꯨꯝ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯃꯄꯨꯛꯅꯤꯡꯗꯗꯤ ꯁꯥꯎꯅꯤꯡꯅ ꯁꯣꯜꯂꯤꯕꯅꯤ꯫ ꯑꯁꯤꯒꯤ ꯑꯣꯏꯔꯦ ꯃꯥꯅ ꯑꯩꯕꯨ ꯉꯥꯏꯈꯣ ꯋꯥꯔꯤ ꯑꯃ ꯁꯥꯈꯤꯁꯤ ꯀꯥꯏꯅ ꯈꯥꯝꯂꯒ ꯃꯊꯧ ꯏꯔꯩ ꯂꯩꯇꯈꯩ ꯀꯨꯝꯊꯔꯛꯏꯁꯦ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯃꯆꯤꯟꯅ ꯈꯪꯍꯥꯏ ꯍꯥꯏꯔꯛꯂꯤ꯫ ꯆꯦꯅ ꯋꯥꯔꯤ ꯁꯥꯁꯦ ꯍꯥꯏꯗꯣ ꯀꯩ ꯋꯥꯔꯤꯅꯣ? ꯈꯪꯍꯪ ꯍꯪꯖꯤꯜꯂꯛꯄꯗꯨꯗ ꯍꯦꯂꯦꯅꯥꯗꯣ ꯈꯨꯝꯐꯝ ꯈꯪꯗꯦ꯫ ꯁꯥꯟꯅꯅꯕ ꯋꯥꯔꯤꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯃꯃꯥꯡꯗ ꯆꯤꯡꯁꯥꯡ ꯑꯃꯗꯤ ꯆꯤꯡꯂꯩꯅ ꯅꯛꯅ ꯂꯣꯏꯅꯈꯤꯕ ꯃꯑꯣꯡꯗꯣ ꯅꯤꯡꯁꯤꯡꯂꯒ ꯃꯥꯅꯗ ꯆꯤꯡꯂꯩ ꯎꯕꯗ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯕꯅꯤ, ꯄꯪꯆꯩꯗ ꯆꯩꯅꯤꯡꯕꯅꯤ, ꯄꯪꯆꯤꯡꯗ ꯆꯤꯡꯅꯕꯅꯤ ꯃꯥꯒꯤ ꯃꯐꯝꯗ꯫ ꯑꯗꯨꯅ ꯃꯔꯝ ꯁꯨꯡꯂꯩ ꯂꯩꯇꯅ ꯋꯥꯔꯤ ꯁꯥꯈꯤꯁꯦ ꯍꯥꯏꯖꯤꯜꯂꯤꯕꯅꯤ꯫ ꯈꯨꯝꯂꯛꯏ ꯇꯞꯂꯤ꯫ ꯅꯪꯅ ꯊꯦꯡꯅ ꯍꯜꯂꯛꯄꯗꯨꯗ ꯀꯩꯗꯧꯕꯩꯅꯣ ꯍꯪꯒꯦ ꯇꯧꯕꯩꯅꯤꯗ꯫ ꯆꯤꯡꯂꯩꯁꯨ ꯅꯣꯛꯃꯤ꯫ ꯑꯁ, ꯑꯩꯗꯤ ꯌꯥꯝ ꯂꯨꯕꯒ ꯃꯥꯜꯂꯨꯔꯦ ꯆꯦ꯫ ꯍꯦꯂꯦꯅꯥꯁꯨ ꯃꯐꯠꯇ ꯃꯥꯒꯤ ꯍꯧꯅꯕꯤꯗꯨ ꯑꯃꯨꯛ ꯇꯧꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯍꯪꯅꯤꯡꯂꯤꯕꯁꯤ ꯆꯤꯡꯁꯥꯡꯅ ꯅꯨꯡꯁꯤꯔꯤꯕ ꯅꯨꯄꯤꯁꯤꯅꯤ꯫ ꯑꯗꯨꯅ ꯃꯇꯥꯡ ꯆꯥꯗꯕ ꯋꯥꯍꯪ ꯑꯃꯨꯛ ꯇꯧꯁꯤꯜꯂꯛꯂꯤ꯫ ꯑꯗꯣ ꯅꯪꯕꯨ ꯍꯧꯖꯤꯛꯀꯥꯟꯁꯦ ꯈ꯭ꯋꯥꯏ ꯉꯥꯟꯕꯒ ꯊꯦꯡꯅꯕ꯭ꯔꯣ? ꯆꯤꯡꯂꯩꯁꯨ ꯑꯣꯏꯗꯕ ꯉꯥꯡꯁꯤꯜꯂꯛꯂꯤ꯫ ꯀꯩꯗꯧꯔꯒꯦ ꯆꯦ, ꯊꯦꯡꯅꯗꯤ? ꯀꯩꯁꯨꯝ ꯇꯧꯗꯦꯗ꯫ ꯑꯗꯣ ꯃꯥꯅ ꯅꯨꯄꯤ ꯑꯇꯣꯞꯄꯒ ꯆꯠꯃꯤꯟꯅꯕꯒ ꯎꯔꯗꯤꯅꯦ, ꯆꯦꯗ ꯍꯥꯏꯔꯛꯎꯀꯣ꯫ ꯍꯦꯂꯦꯅꯥꯒꯤ ꯋꯥꯗꯨꯗ ꯆꯤꯡꯂꯩꯁꯨ ꯃꯄꯨꯛꯅꯤꯡꯗ ꯃꯗꯨꯝ ꯇꯨꯃꯤꯟ ꯍꯥꯏꯖꯩ꯫ ꯑꯩꯒꯅꯤꯅꯦ ꯆꯠꯃꯤꯟꯅꯩꯗꯣ, ꯃꯁꯛꯁꯤꯒ꯫
Chinglayna pakhom piraktabaduda Helena so hanjina hairakli. Hairo ko. Hoje, andudi aiso wari, changagi, ngayak potharukigi. Wahai do hairam langa Helena ge pakhom gagnaida mamay hotlay do na lagli. Dolando karak na machinda susoli. Antok na sumay dyan nakidyo heway ba? Kay sunatap sida ay bumatamanghan ba? Yang paroy do riba ay sambi ribin. Nasi na sauning lagta na kay hanaba do dane. Helena na ado do hayi na tamtok do niyang. Dahan mo so ngahan magaloy na bayaroy ado da na yung hayrakiba nini. Masiri bisi. Ado bo mawam talaw de. Jinglay sana na nawalaw de. Helena so, jinglay sana na ngan bagat heng na de hayram baduda ngan ba na nung siri ba nupisi jinglay sana uiram na roy hay na kali. Ado bo mokso hekta jingna nga nuyante laysihan biga jinglay sana ga manaba kara yaw ba na.